Hatta Minuthongda leiba Manipur Muslim Welfare Organization gi Tarahumdoi Suba Mapok Kumun gi Thoram Jawaharlal Nehru Manipur Dance Academy Hall de Pangthokre. Thoram aduda Moirang College ki Principal Dr. M.D. Rahijuddin Sheikh, MMWO Headquarter ki Functional President Boboi Korimayum, Amuko ki President P.S. Nando Luang, Fox ki President T.S. Manihar, Social Activist Leighton Tim Angom Chamaino, MPCM ki President Haji Arafat, MMWO Headquarter ki Advisor M.D. Hasimuddin Moinam, JCILPS Manipur ki Convener Fulindro Konsum amasung United Mothers Organization ki President Moirang Tim Sarojini Leimana, Thoram adugi athoiba mitung sing oina saruk yake. Thoram gi saruk ama oina saihau isai khudol tamkibaga loinana Manipur Muslim Welfare Organization MMWO ki mahutta ngasi dagi Manipur Maitai Pangal Welfare Organization MMPWO haina ole haina lautokhe. MMPWO ki President Korimayum Boboina hai Hiram Kuding Magta Sotharaba Scheduled Tribe amadi Scheduled Caste Sogalaba Maitai Pangal ase Manaba Thakta Chakthung Phanganabagi Damak Amato Oina Lepinaba Lub ase Semkibane MMWO Semlakpa Matamda Lamdam Asta Manipur gi Saktamda Singnarpo Kuding Mag Lub asina Mayok Nanaba Lepkani Manipur gi Ngamkhaida Singnarpo Kuding Mag Mayok Yagani amadi Hauzik Lamdam Asta Thoklibi Irang asida Maitai Pangal na tumina yengduna leithokloi Loinana State amadi Center BJP na lengak pairiba asta thokliba irang asi loisinba ngamdana misi minage pau tahalaga leiriba asi leibak thibani haina mahagna makhatana phungdokhe lamdam masi saukat badum labo kanglai pa natra Manipur ama sishena na hona bada manaba khunai ha se tangai phadan lapani ol sangbani na manaba khunai du purak na bagi na mate MMWO system like MMWO system khaba matungda maitai pangan khaki thau tau khibra hai badu wantin nate Manipur gi apun bagi sakdam amasung lamdam masi leiba kanu furu sigi marakta nungsi chanaba mari sagrana ba emotional integrity sagrana ba aduma khonra lakhi Manipur gi apun bagi sakdam kai be yaro haina khotha dringa launa khona ba manga sangsina ba khona ba MMWO sumangin thaba thodam siga tong lawra lakhi ngasi chau tawri ba thola ni irang asidi kaglu pirang nate masidi Manipur thugai be yana ba jam sakhi be script ma iraga da badon torpa drama ni masidi khoina relief pi atulom maintain piba natragana aikoina relief pi atulom posai piba awara da mating pangka leithokoi matam nate aikoi tangai phadaba atulom measure sing lokoi matang na makhakoi amasu aikoi nahasing khutta khulai paina ka imale ro ngak nabagi da makta aikoi lan theng nabagi darka oire haina khalla ka da aikoi nahasing toma toma Manipur li maidei pangna khunda wa pham sing da mobilization chat pa horke Kani